ngasi numida weram phongkiba tongan manipuri siphongsing amasum thokiba thawdo wathoksimdagi maroibi i pausing miyamna thamjigi ahanbada kanglei paki mera news taki lokosaraka AR na kapada leikidraba soibam nanaubi JC semkre asibaksang lawridori State Home Minister kudakta resign tawgadabani kunga taruk sector AR gi mathakta FIR register tawgadabani haina wareb dokre ngarang Pallel la thokiba asabu lanpha madura Pallel tamna sangna bohona miyamga kunga taruk sector Assam Rifles ki masing yamlaba jawan singa laimanai singjil mapada muknarakpada Assam Rifles ki nongmai maruna panbadagi leikidraba Thouwong district ki salungpha maning lekai digi soibam nanau sei kuntragater apokpa nongai misigi matangda ngasi ayuk salungpha maning lekai pukri asobu mapanda leiba SWYC ki lampak miyam goeba asobu mipam ama pangkre Mipam maduna Assam Rifles ki kahenba Thouwong singa dubu haksina lawbaga loinana kham thengna penda bu wafam sing saruk yariba singna fungdong ki tungda mipam maduna JC ama semba yauna tuan warep sing lokhi nauna semba JC du ki thawpuna ba convener ko convener amasung publicity ki thawpuna ba miwe amamam khanki ba loinana miyoi taraga madina saba executive amasu khanki ngasigi mipam na lokhi bu warep sing pawmi sing pawdam laduna JC ki convener kaisam Rana hai Assam Rifles na miat na hatpi khrab nanau gi miat ki matang JC na miyam ga kupna khana nainaraga warep khara lawre warep sing adudi ngarangi thawdo judicial inquiry tawgadabani Manipuri ga Assam Rifles lakthokadabani kunga taruk sector Assam Rifles ki mathakta FIR register tawgadabani amasum State Home Minister kudakta resign tawgadabani haibasing asini haribo ka chingsi thabak to ondoktriba phawa JC na asibak sang lawro haina sumang na makhataki Tungna mipam madura saruk yakiba miyamna Thouwong athokpamda leiba DC Thouwong office tamna memorandum copy pisin balaki amasum mipam maduna wangjing lamding kaithel mapa yorok wokat mipam amasum mapam madura pangtoki wokat mipam maduna misam hatpat lefalu Assam Rifles hankro misam hatpagi mayokta aikhoi lepli Manipur bu kukinar ko terrorist singdagi kallo haibina singma khulaw singlaki tungda JAC gi miyut singna DC Thouwong office ta laglaga DC anthem subhas unakre Amasu mute sing aduna DC ki kuthana minister memorandum amasu pisinki JAC ki maikedi gi hairok AC ki local MLA Dr Thoksum Radesh amasum Wangjing tentha AC ki MLA Paunam Brojen su memorandum copy amamam MLA ani gi PRO sing gi kuthana pisinki hairi panmayabre Assam Rifles amasu miyam ga mukna ba du AR gi kangbuna kapla panongmai maruna nanau gi makokta panki khudakta RIMS hospital pukhalaga operation tawraba matungda ngarang numidang pung 8 rom tarakpa du waida nanau lekana bangamduna lekhi dabine haidi makasa tarak poina panam pausi dige to pamaruiba paukrana Pallel the Central Security Force na Chathakhiba Thouwong State Cabinet na kandem takre Security Force na misa miyam na kahenba Thouwong sa tharaglabadi sabsabi excel launa ba cabinet na kanakre masang web warep sing blockade tawriba National Highway hangdokpa Permanent Housing Scheme gi makhada amangata thokraba yum sing saba Health Department gi makhada Medical Education gi Directorate ama semba She's Academy of Health Sciences Dr. Tambagi Philupa Lakh Mari Dhanthava MPSC gi kuthangda Assistant Professor gi post Samriga Kuntraga Truk Loba Senapati gi Lakhamai Village PIC bu CIC gi thakto onkatpa English singaniga taraga mari da promotion pibda what hoba MPS officer sing one times relaxation oina promotion piba disturb area lebi mafam sing thatar umakhata na sangdokpa English singaniga kunga mathu de veterinary department na lauki ba posting singnaba lebidigi vigilance na thizin hanana ba ayaba pikre Pallel dangarang Central Security Force na misa miyam na Chathakhiba ka henba Thouwong du State Cabinet na kanem takre loinana center da approach taunaba hore blokre se minister N Berena sia lawduna sa pung 13 dagi phangkhiba State Cabinet mi phamadura agenda kuntrarom puthoktu kanakhiba loinana State amari Central Security Force na kanglon kaina misa miyam da ka henba Thouwong sa tharabadi matik sabe action lawnaba State Cabinet mi phamna kanakhi Cabinet mi pham loiraba tungda lainga ki wangang lois oiriwa Health Minister Dr Sapam Ranjan gi Lamphel Sanakaithel da leiwa mayumda pawmisinga unaba amada Minister Ranjan hai Central Force na misa miyam dangarang Chathakhiba ka henba Thouwong adu ngasi phangkhiba State Cabinet na akan mamong na kandem tawkhiba loinana Security Force na kanglon kaina misa miyam da ka henba Thouwong sa tharabadi sabsab action lawnaba Central Government ta appraisal taunaba puthoktu na khanaki ngasigi cabinet mi phamaduna tungan ba agenda kuntraram puthoktu na khanaraba tungda warep kya lokhi agenda sing adu gi manungda Manipur May 3 digi tholakhiba irang sina maram oiduna blockade tawriba National Highway athuba hangdokna ba cabinet na warep lokhi state sida thoklibi irang sina maram oiraga
sexual assault yauna victim oirabi nupi singidamak Manipur comparison scheme gi khongthang lokhatpada cabinet ayaba pikre amadi irang asida yum kai mang takrab sing hanagi mafam amu hana leibada safaraba matamda laingakna permanent housing scheme gi makhada yum sadun amu hana lehna basu wore blokhi police report ki matungina irang asina maram oiduna yum kai maina sakraba madi amanga ta thokraba masing asi puna lising mariga sani panga taruni haidi masigi manungda ahanba phase ta yum lising ama sagani permanent housing scheme asigi makhada pakagi yumda lupa lakh tara semi pakagi yumda lupa lakh tara amasum kasagi yumda lupa lakh manga pigani loinana hairiba senpam sing asi tangkhai hana puthulaga yum sagat pa hongani yum saba loiraba matungda award percent pam sing pigani haidi amarona minister sin hai Manipur medical education hena sakot hanabagi panamda health department gi makhada education gi directorate ama semdana cabinet na ayaba pikre loina She's Academy of Health Sciences da Dr. Tambagi P Susahi Madalupa Lak Marida Handhana Cabinet ki mipam na ayaba pikre magna makhatan hai MPSC ki kuthang assistant professor ki apun ba post samriga kuntraga truk launa ba cabinet na ayaba pibadana tana Senapati district ki Lakamai village ki primary health center su community health center ki thakta ongkhatna ba ayaba pikre English ngani ga taraga marida promotion pibada wat hoba MCS officer singsu one times relaxation oina promotion pibada ayaba pikre archery sanari paunam leli sanu su Manipur police ki ASI post thabak pibada cabinet na ayaba pibada natana state asigi disturb area leba mafam singda thatar umakhatana sangdong na basu ayaba pikhi English ngani ga kunga mathoida veterinary department na lokiba lower grade amadi grade 4 gi posting singnaba lebedigi vigilance na ticket hanana ba ayaba pikre loinana state asida dengue gi case masing hengalakudigi thingmangam na health department gi maikai digi laikai singda might panduna awareness pibigi thabak sathari kangna sikpadagi sandokpa laina asidagi ngakthokna ba lainga na hona riba asida miyamna mateng pangbiduna laina asi sandoktana ba punna honaminasi hainasu appeal tokhi amaromdana tongan ba lainga ama phangdri ba phawba cookie sing santi phangloi kim cookie singbu ot nairiba amadi tathi tawoina tawriba kangbuga punna nungsi chanana leminaba oithokloi haina cookie NP Manipur kim na phongdokladuna tonganba political unit amagi makhada lengak saba haiba cookie sing asengba hak asi phangdriba phawba cookie sing Manipur tangdulai tan hingba ngamlo haidi cookie NP Manipur gi sirol amada mathaki wapam asi phongdokladuna sirol sinahai ngarang Pallel da cookie kun singda landaduna cookie gi kun ngakpa volunteer ama leikidaba thawdo adugi Daite and Berena losing but meet a lenga pugadavane. Cookie singing matata, Landa Satarliba, sitting of Honabagi Mohut Lengas and a Hing Sagi Taudox and Hiena Tonava, Asakma the Gi Hazili Hainesu Manipur, Lenga Kumaral Sirakli, Pallel Gitaudo and Berengi double standard oiba Lengasina, is that missionary sing season and the cookies in Gimayokta, Tabak Taholi having make Lara Bukudam Amani Hainesu Pundorakli. Makasatarapo in a top of palm, Eana. Khul ngakpa khunjamari khulai ga kona na fari na fara ga Manipur police da sinnarakpa na ani imung manung da khusinakhre ngase pung taru ka makhairam taba matam na Technopal police ki manung sana Pallel manakta leiba kun ga mathu suba Assam Rifles na combing operation sa thaba matam da khul ngakpa khunjamari khulai ga kona na fari hari paus nai thawdo singa se ayuk Pallel manaki Bijoypur amadi Kurapokpi ani lona ba marakta numai kapigi makol khra takhi pandaba tawduna Assam Rifles ki kangbuna numai makol tari ba mafam madru combing operation sa takhi madru khulnga ko khunja ahum kunga mathu suba Assam Rifles na phaki makoi phaba matamda incest rifle amadi bom kapya ba khulai kona na fort ki hadi amar ngarang Pallel mayagi mol nomda numai kapna ba ki thawdok to mafam khangdana mangki ba naha ani kunga mathu suba Assam Rifles ki kangbuna thengna badigi ngasi Pallel police station na kusna rakhe na ani asi Pallel police na wong pong sa tabada makoi numai kapna ba marakta sangshilubadagi senthorakpada lambi lamangna duna leiningai da AR gi kangbu thengna duna makoi police na sinarakiban haidi masigi matungna na ani asi imung munungi miyoi singkawrba matungna makoi gi mamma mapada ngasi ayuk Pallel police ki kangbu na kusinakre na ani asi Pallel mamang lekai amadi maning lekai dagini haidi amaram duna Bisnupur district da BDF humdragni thui hangduna khunja sing ngaksin gi thabak sathari bulletproof jacket PB3 koki militant singna nomai kapsin duna akan mamung landa sirakti ba si Bisnupur district ki mapum ayam badu wari haidiba Bisnupur district ki manung da nambol dagi horaga hauja khai phawba LLI project ki local paringas the village defense force BDF ki post humdragni thui hangduna pungkun ga mari subna kunja sing
May ahumdagi ngasi phawba ngaksenbagi thabak sathari haina All Manipur BDF Welfare Employee Association gi President oibidana Bishnupur District BDF Welfare Association gi President oiriba Laisram Devena paumising unabada phongdokre wafam asing asi nungtil pung amaga makai tapa matamna Bishnupur District ki headquarter gi mini secretariat leiba BDF canteen na pangtokpa paumising unabada phongdokibane magna makhatan hai BDF post humdragni thoisi ki oina bunker saduna leiribising asi aduki matik phibam phataba haibdu oiri bunker mathakta kupliba tin sing ningthina kopi daba section bunker sabi daba na ayam oidi masina hojik nong singi matam sida nong yuba bunker na ayam oibana bunker manungda leiduna ngak senbagi thabak toriba BDF personnel sing ana aye kya yaure lenga ki mari leinaba authority ki miyeng sangbiduna bunker sing asi ningthina semjen sajinbagi thabak pakatpiyo mang nahai kokila labu sing na yamna toin attack toriba mafam sing asida leiriba BDF bunker humdragni thoi asida duty tariba BDF personnel sing da bulletproof jacket na singba issue tawbidabana yamna khudong thiningai oiri makoi da issue toriba khulai sing asisu 303 rifle adi LLR ni aduna matam gu sunaba afaba makhali khulai sing issue tawbiyo haiki BDF personnel sing state force oiriba MR IRB danatana BSF amadi CRPF kasu puna duty taminari adubo BDF personnel sing apik percent pamna thagi onarium oina lenga na piba sina imung manung puna bohona bada khudong sadaba kaya mayuk na hale maduna manipur lenga na BDF personnel sing matam ga sanana matik sab onarium pibiyo amaromda BDF post humdragni thoesira duty toriba BDF personnel singi saba thakpagi matangdadi khunjasin awara pa amata leitana honari haiki mana makatana phongdokhibadi Bishnupur district ki Turabung Bangla Kangbai hariba khulsing si Susampur district ka tainana border de leibani Bishnupur district ka Susampur district ka tainani ba border gi asingba boundary central force na khangmanati maduna Bishnupur district ki boundary manungsana Susampur gi kangbuna sangchilaki basi aran bani haina kumbi amadi moirang kendra gi MLA anina asobu thodang lauduna khanghan pham thoi haikena su pau sida makhatana su palakli amaromdana ngarang Pallel do nomai kapna bada uri poktagi na amasu makongna nomai na panduna sokpa thingari ngarang Pallel thokiba nomai kapna bagi thogdo aduna nomai na panduna sokpa na amasu thingari na asi hauzik duilalenda leiba little clinic ta lengduna leji solabana sigi maming ahong sangbam zori sai contract ne tho apakpa eratan singa kawi oripok asum lekai digini maki oi thangba khobom da nomai ama panduna sokhi nomai maru odu phogdok tuna manung da leiba digi ngasi little clinic ta operation tawdun laktokle thoidona khudong thiningai oidra hairi nomai na panduna soklaba ahong sangbam zoris ka pauksi esi ki paumi ka hakteng unaduna wari sabam matamna phongdorakhibadi mangra nungthil pung aniga minute kullom taba matamna nomai kapna pham oiriba Pallel mayagi mol nom da sakhi numai kapna ringai da lambi satok sin tawba yadana lambi gi manak ta phamduna leiringai da AR gi personal mana atamdana mongona numai na kapsilakpadagi ma ki oi thangba khobom da panki maduragi gyan mangki padagi ma na gyan tarakpada hospital pukatuna leiramki Assam Rifles ki kangbuna mangonda atamdana numai na kapsilaki ba du yamna kana penda pas phongdorakhi loinana mari leinaba authority na thawdo sigi matang athubada miyeng sangduna mari leinaba AR personal adubu ain goeba thabak lakhot haningmagi apam pas phongdorakhi aidi amaromdana kangluk ki iranga mari leinana lanthum mangkhibagi akupa maru lengang to pisilakna ba khangalakli megi tang ahum digi hona Manipur da thukliba kangluk irang sina maram oiduna yung kai amadi lanthum sing mang takrab yung singna akupa overall sing Manipur lenga ki mari leinaba loisang singda pikhalakna ba Manipur lenga ki home commissioner T Ranjina thokpa official oiba sirol amana khangalakli sirol sigi matung ina yung kai amadi lanthum mang takhibagi akupa overall sing adu manak nakpa SDO SDC mari Deputy Commissioner ki office ta pikhalakadabani pikhalagli ba overall sing adu mari leinaba Deputy Commissioner sing kupna yengsilaba matungda packet pam tokpa thabak lengang na packet kani haidi amaromdana AR na kapadigi sokpani haiba yaro haiba wapam phongdok lamba kanem tawi Singo ki terrorist na mitay community gi mathakta satharakpa lal gi saru am oina ngarang kaksing district ki manungsan ba Pallel nomai kapnari haiba pauta badigi maikai kyadigi sangsinaraki ba masing yamlaba misam nupam nupi singi maikai tamna Pallel leba Assam Rifles na kapthurakpa nomai maruna makhong yet tapan madigi kaksing Ziban hospital pukatuna fast aid piraba matung rims ta pukatuna leng sathariba Ningthausam Prem Kumar singa saikungani pan apokpa en Kartik singa hairok part 2 bazar mamang da leibisina rims ki emergency unit layeng ligi nungthil pung ohumrom taba matamda DD News Imphal gi paumi usam thoi kawik amaga camera person amaga paw lobo lakpada AR na kapadigi sokpani haibi yaro haibu wafam hongdok lamba duka nem tawi haina Friends in Need Society hairok
Fine Society ki General Secretary and Sanato Mamite nangasi press thadorak pasirol amana haidi siol asin hai DD News Imphal gi paumi usam thoi kaubiyesina asokpagi paulo bu lakpani haibidi ki patient party ga mahaka unabada mak masamangna patient party da asokpa miyesigi report lorakpa matamda AR na kapadagi sokpani hairakpa yaroi haibidi mafam madura patient party una lakhiba Friends in 9thSept Hairoki Thauwong Sinangasigi Misamani Sibiyauna Asok Kaya Yaukiba Thaudosi Sinikoki theories Singamadi State Force Aniga Kutunariba Mapamadu Yaudringaida Tokiba Thauoni Loina Assam Rifles na Misa Miamgi Maiki Tamna Numai Kapsilaki Asok Pamas Missimina Yaukibani Haibisi Miam Punamana Kangaraba Wapam Mani Haiba Wapam Tamki Wapamadu Haibidi DTK Impalgi Pom Inupieduna Asopasingasi Assam Rifles na Kapadi Sokpani Haibigi Kudam Sangam Piba Ngambra Haiba Asaubu Loina Hairapadi Society ki Thauwong singa akan mamon awai kum taunarapadi Fine Society Hairoki Thauwong singa duna asumba pau lauroidaba amadi phong loidaba oiragadi pau laubu yaro hebo apam thamki Thaudo asigi mari leinadaba mawongda asopasidi thambu thamkhop aigi inau nupa adu mi hadubani haiba akan mohoi sijinaduna patient party adu kialamki Thauwong asi taraina lawti amasum akan mamona kanem tawi asengba asumba pau phongdura miyamna mitna kong ohenba haibisi kathokpaga loinana paumi gi sinpamda leiduna thabak toriba punamaki thawdangni adubo laibak thibidi paumi sing ethics ki wangbada nampuda aranma pau phongna bohonaramba haibisi democracy gi marisuba yumbi ni hairiba paumi khunaida miyamna thamba thajaba manglaknabagi asoba masa amani Seolosina Makatari Bedi, Hauzik Toli Belebaki Irang Sida Misa Miam Amadi Kulngak Bisinda Assam Rifles na Unchindra no may kapadigi aso apanamadi Mishimina kaya yakre. Makoigi Asoiba Aran Bisinga Dugi Mayokto Wangang Luragana, FIR Panduna Fana Bohonara Thouwong Kya Sinamara Moiraga, Manipurgi Miam ARgi Matakta Pianaba Ladiba, Tala Asida, DDK Impalgi, Isetoi Kobi, Pauminu Pieshina Pongdo Lamba. Vice Labor Wakamashina, Penrakta with the Gimiam the Maki Matakta, Onshiloi Henningality. DDK Impal gi Pauminu Piesina Miam Kang La Lehena, Singdokata Bani Haiden, so Paus the Makatanas Pundorakli. Adu Hosco in the Miam Paus Matasha, Lucinjara Gamas, Miam Punano Bob did Gamina Sen, Sustainable Significating Miang from the Makatanas Tamzari.